है जब तक ना पड़े नजरों से नजर ꯉꯁꯤꯗꯤ ꯐꯖꯅ ꯊꯦꯡꯉꯦ ꯃꯤꯇ꯭ꯔꯪꯒꯤ ꯋꯥꯔꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯂꯥꯛꯆꯔꯅꯤ ꯇꯞ ꯇꯞꯅ ꯄꯨꯡꯗꯤ 11 ꯇꯥꯗꯣꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯊꯦꯡꯉꯦ ꯉꯥꯏꯕꯗ ꯃꯤꯠꯁꯦ ꯄꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯁ ꯑꯩꯁꯨ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯗꯕꯗꯨꯒꯤ ꯈꯜꯂꯒꯀꯣ ꯑꯩ ꯉꯁꯤ ꯂꯥꯏꯚꯁꯦ ꯅꯠꯇ꯭ꯔꯗꯤ ꯉꯁꯤꯁꯦ ꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯈꯜꯂꯨꯔꯦ ꯑꯩ ꯊꯥꯗꯣꯛꯏ ꯂꯥꯛꯆꯔꯅꯤ ꯃꯊꯪ ꯃꯌꯥꯝ ꯉꯥꯏꯔꯝꯕꯁꯤꯡꯗꯤ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅꯀꯣ ꯊꯦꯡꯕ ꯍꯥꯏꯕꯨ ꯐꯖꯅ ꯊꯦꯡꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯆꯪꯉꯛꯑꯕꯅꯤ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯎꯒꯦ ꯉꯁꯤꯃꯗꯤ ꯂꯦꯞꯄꯒꯦꯅ ꯅꯦꯠ ꯍꯧꯔꯛꯑꯦ ꯍꯥꯏꯔꯤꯌꯦ ꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯎꯗꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯔꯛꯇꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯆꯥꯟꯕ ꯁꯃꯟꯗꯨꯔꯝ ꯍꯥꯏ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯤꯡꯁꯦ ꯑꯩ ꯉꯁꯤꯈꯛ ꯊꯦꯡꯅꯩ ꯉꯁꯤꯈꯛ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯟꯒꯩ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯗꯕ꯭ꯔꯥ ꯑꯃꯨꯛ ꯃꯣꯇꯣꯔꯣꯂꯥꯒꯤ 860 ꯄ꯭ꯔꯣꯗꯣ ꯄꯥꯏꯕ ꯃꯗꯨ ꯑꯐꯕ ꯐꯣꯟꯅꯤ ꯑꯩꯅ ꯍꯟꯗꯛ ꯍꯣꯏ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗꯨꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯟꯁꯤ ꯌꯥꯝꯕ ꯍꯥꯏ ꯍꯌꯦꯡ ꯉꯜꯍꯟꯁꯤ ꯉꯁꯤ ꯊꯦꯡꯈ꯭ꯔꯕꯅꯤꯅꯀꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯜꯍꯟꯁꯤ ꯃꯌꯥꯝꯅ ꯉꯁꯤ ꯉꯥꯏꯕꯗ ꯋꯥꯔꯤꯗꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯀꯔꯤ ꯀꯥꯎꯔꯦ ꯀꯨꯏꯃꯟꯒꯤꯗꯅ ꯍꯋꯥꯏꯗꯅꯤ ꯃꯌꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯂꯩ ꯍꯥꯏ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝꯕ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯗꯨꯅꯦ ꯑꯗꯒꯤ ꯑꯂꯨꯅꯦ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯋꯥꯏ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯟ ꯇꯧꯋꯦ ꯃꯌꯥꯝꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯂꯥꯏꯛ ꯑꯃ ꯇꯧꯁꯟꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯉꯁꯤꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯔꯔꯣꯏꯁꯤ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯍꯧꯕꯗ ꯌꯥꯝ ꯊꯦꯡꯅ ꯍꯧꯔꯦꯀꯣ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯍꯧꯔꯤꯁꯦ ꯍꯧꯕ ꯀꯨꯏꯗ꯭ꯔꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯨ ꯉꯁꯤꯁꯦ ꯌꯥꯔꯗꯤ ꯇꯣꯛꯑꯁꯤꯔꯥꯐꯥꯎ ꯈꯜꯂꯨꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯉꯁꯤꯁꯦ ꯍꯣꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯁꯤꯟꯕꯤꯔꯛꯄ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯡ ꯑꯩꯅ ꯁꯤꯗ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯇ꯭ꯔꯪꯅ ꯊꯥꯗꯣꯏ ꯀꯧꯔꯤ ꯑꯝꯇꯪ ꯈꯨꯝꯕꯤꯈ꯭ꯔꯣ ꯃꯥ ꯃꯤꯇ꯭ꯔꯪꯅ ꯀꯟꯅ ꯊꯥꯗꯣꯛꯑꯦꯅ ꯀꯟꯅ ꯀꯧ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯃꯤꯇ꯭ꯔꯪ ꯍꯥꯏꯍꯧꯔꯣ ꯈꯨꯝꯃꯛꯑꯦꯀꯣ ꯈꯨꯝꯅꯤꯡꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯖꯤꯜꯂꯛꯄꯗ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯍꯧꯖꯤꯛ ꯍꯥꯏꯍꯧꯕꯅ ꯐꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯜꯂꯤꯀꯣ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯍꯧꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯒꯤꯕꯨꯗꯤ ꯌꯥꯝ ꯊꯦꯡꯉꯝꯃꯅꯤ ꯄꯨꯡ 11 ꯍꯦꯜꯂꯕꯅꯤꯅ ꯁꯪꯒꯣꯜ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯣꯀꯦ ꯁꯪꯒꯣꯜ ꯁꯦꯝꯕ ꯂꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯒꯤꯅ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯄ ꯍꯥꯏꯅꯩ ꯑꯗꯨꯒ ꯅꯪꯅ ꯁꯪꯒꯣꯜ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯅꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕ ꯏꯆꯝ ꯆꯝꯖꯗꯕ ꯑꯃꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯆꯪꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗ꯭ꯔꯒꯗꯤ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯁꯨꯡꯈꯪ ꯈꯪꯉꯣꯏꯗꯧꯔꯦ ꯍꯥꯏꯇꯥꯔꯦ
ꯁꯅꯥꯎꯒ ꯌꯣꯟꯖꯔꯣꯏ ꯍꯥꯏꯔꯤꯅꯦ ꯁꯅꯥꯎꯒꯨꯝꯕ ꯌꯣꯟꯗꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯒꯤ ꯋꯥꯐꯝꯗꯤ ꯃꯥꯟꯗꯦ ꯃꯥꯒꯤꯁꯦ ꯑꯗꯨ ꯁꯅꯥꯎ ꯌꯣꯟꯖꯔꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯁꯤ ꯄꯥꯎꯈꯨꯝꯁꯤꯒ ꯆꯥꯟꯅꯕ ꯑꯃ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯤꯇ꯭ꯔꯪ ꯅꯪ ꯈꯔ ꯑꯋꯥꯕ ꯇꯥꯗꯣꯔꯤ ꯁꯟꯕꯤ ꯁꯅꯥꯎꯒꯤ ꯋꯥꯔꯤꯗꯤ ꯃꯥꯟꯗꯦ ꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯟꯕꯤ ꯁꯅꯥꯎꯒꯤ ꯋꯥꯔꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯕ ꯏꯌꯥꯝꯕ ꯑꯩꯅ ꯊꯥꯗꯣꯏ ꯁꯅꯥꯗꯒꯤ ꯁꯅꯥꯎ 10ꯗꯪ ꯂꯩꯒꯦ ꯍꯥꯏꯖꯕ ꯑꯣꯀꯦ ꯁꯅꯥꯎ 10 ꯑꯣꯏꯔꯗꯤ ꯁꯨꯝ ꯁꯦꯟꯐꯝ ꯑꯃ ꯈꯪꯅꯀꯣ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯗꯧ ꯃꯥꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯝꯃꯤꯌꯦ ꯌꯣꯜꯂꯤꯕ ꯃꯤꯁꯨ ꯃꯐꯝ ꯈꯪꯅꯤ ꯂꯩꯔꯤꯕ ꯂꯣꯏꯔꯤꯕ ꯃꯤꯁꯨ ꯍꯌꯦꯡꯋꯥꯏ ꯃꯐꯝ ꯈꯪꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯅꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯃꯃꯜꯁꯤ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯃꯜꯒꯤ ꯋꯥꯗꯤ ꯑꯩ ꯌꯥꯎꯍꯜꯂꯛꯑꯣ ꯑꯩꯅ ꯃꯔꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯗꯂꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯕ꯭ꯔꯣꯀꯔꯗꯣ ꯑꯗꯨ ꯑꯣꯏꯔꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯅ ꯌꯥꯅꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯌꯥꯎꯍꯜꯂꯣ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ ꯅꯣꯏꯅ ꯑꯩ ꯈꯪꯍꯟꯗꯦ ꯂꯣꯟ ꯂꯣꯟꯅ ꯇꯧꯕꯁꯤꯅꯕ ꯑꯗꯨꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯑꯩ ꯈꯪꯍꯜꯂꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕꯅꯤ ꯌꯥꯅꯕ ꯁꯤꯜꯂꯛꯑꯗꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯅꯣꯡ ꯇꯥꯔꯝꯃꯣꯏꯀꯣ ꯉꯁꯤ ꯁꯤꯗꯗꯤ ꯅꯣꯡꯁꯤ ꯉꯁꯥꯏ ꯁꯟꯅꯥ ꯑꯣꯏꯔꯝꯗꯒꯤ ꯍꯩꯊꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯤꯛꯏ ꯐꯖꯅ ꯆꯨꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯤꯋꯥꯂꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯥꯕꯗ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗꯅ ꯃꯟꯗꯦꯗ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯩꯅ 12 ꯁꯨꯍꯟꯕꯤꯌꯨ ꯍꯥꯏꯖꯕ ꯑꯣꯀꯦ ꯏꯕꯨꯡ ꯁꯟꯕꯤ ꯂꯩꯒꯦ ꯑꯗꯨꯒ ꯁꯅꯥꯎ ꯌꯥꯎꯅꯤ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯁꯦꯟ ꯇꯥꯅꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯌꯥꯗꯦꯕ ꯌꯣꯟꯂꯣꯏꯕ ꯃꯥꯅꯤꯅꯦ ꯁꯟꯕꯤ ꯂꯩꯕꯗ ꯁꯅꯥꯎꯁꯨ ꯑꯃꯨꯛ ꯍꯥꯞꯄꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯜꯁꯨ ꯑꯃꯨꯛ ꯇꯥꯎ ꯍꯥꯏꯗꯤ ꯃꯤꯇ꯭ꯔꯪ ꯅꯪꯒꯤꯗꯣ ꯋꯥꯔꯤꯗꯣ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯃꯔꯛꯇ ꯂꯩꯕ ꯑꯩ ꯐꯥꯎꯗ ꯆꯩ ꯆꯥꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯆꯥ ꯂꯩꯃ ꯃꯣꯏꯔꯥꯡꯊꯦꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯌꯦꯡꯉꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯍꯥꯏꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯅ ꯇꯧꯔꯛꯏꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯂꯥꯏꯛꯁꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛꯁꯨ ꯃꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯛꯑꯦ ꯃꯌꯥꯝꯁꯨ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯊꯦꯡꯅ ꯍꯧꯔꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯣ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯁꯥꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯐꯣꯡꯗꯣꯛꯅꯔꯒ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯀꯩꯝꯇꯪ ꯂꯥꯏꯚ ꯊꯥꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯕ ꯉꯟꯕꯒꯤ ꯋꯥꯁꯤꯃ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯁꯟ ꯑꯃ ꯀꯥꯏꯒꯦ ꯍꯥꯏꯔꯨꯕꯗ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯔꯦ ꯑꯠꯆꯥ ꯃꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯃꯤꯇ꯭ꯔꯪ ꯊꯥꯗꯣꯏꯒꯒꯤ ꯋꯥꯔꯤꯁꯦ ꯁꯟ ꯂꯣꯏꯕ ꯁꯟ ꯌꯣꯟꯕ ꯁꯟ ꯂꯩꯕꯒꯤ ꯃꯇꯥꯡꯕꯨꯗꯤ ꯑꯣꯏꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯦꯕ ꯃꯁꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯈꯨꯐꯥꯎꯅꯁꯦ ꯃꯁꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯣ ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯉꯁꯤꯁꯤ ꯍꯋꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯌꯥꯝꯅ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯅ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯀꯣꯕꯤꯗꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯀꯩꯀꯩ ꯇꯧꯔꯒ ꯃꯌꯥꯟ ꯑꯣꯏꯅ ꯊꯣꯡꯖꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯁꯟꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯥꯡꯅ ꯏꯁꯣꯔꯅ ꯇꯝꯃꯝꯕ ꯁꯤꯗꯅꯕ ꯄꯨꯟꯁꯤꯒꯤ ꯍꯋꯥꯏ ꯀꯧꯕ ꯀꯩꯅꯣꯁꯤꯒꯤ ꯑꯔꯥꯡꯕꯁꯤ ꯀꯣꯛꯅꯕ ꯈꯔ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯈꯔ ꯑꯗꯨꯝ ꯐꯪꯖꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡꯕꯨ ꯁꯟꯕꯤꯁꯨ ꯐꯈ꯭ꯔꯕ ꯆꯥꯕꯣꯛ ꯑꯗꯨꯒ ꯁꯨꯝ ꯇꯧ ꯀꯥꯏꯅ ꯃꯥꯅꯦ ꯇꯥꯎ ꯀꯥꯏꯅꯗꯤ ꯌꯥꯔꯣꯏ ꯃꯤ ꯁꯟꯕꯤꯗꯨꯁꯨ ꯑꯐꯕ ꯁꯟꯕꯤ ꯀꯣ ꯁꯟ ꯃꯆꯥꯁꯨ ꯄꯤꯔꯗꯣꯏꯕ ꯁꯟꯕꯤꯗꯨ ꯌꯣꯟꯕꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯜꯁꯨ ꯑꯃꯨꯛ ꯇꯥꯎ ꯍꯥꯏꯔꯗꯤ ꯌꯣꯜꯂꯤꯕ ꯃꯤꯗꯨ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯏꯟꯖꯥꯡ ꯆꯥꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯗꯨꯔ ꯀꯩꯅꯣ ꯀꯟꯅ ꯅꯣꯛꯁꯜꯂꯛꯏ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯗꯤ ꯍꯤꯡꯅꯕ ꯆꯥꯕꯅꯤ ꯆꯥꯅꯕ ꯍꯤꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯈꯔ ꯆꯥꯕ ꯈꯛꯇꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯎꯇ꯭ꯔꯦꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯆꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯎꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤꯗꯤ ꯃꯤ ꯆꯤꯟ ꯍꯥꯏꯗꯣ ꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯁꯤꯅ ꯁꯟꯕꯤꯗꯣ ꯃꯌꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯔꯤꯌꯦ ꯃꯌꯥꯒꯗꯤ ꯇꯥꯔꯝꯈꯤꯗꯧ ꯃꯥꯟꯗꯦ ꯑꯗꯨꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯖꯦꯁꯁꯨ ꯂꯥꯛꯑꯦ ꯐꯔꯦ ꯍꯦꯜꯂꯣ ꯑꯣꯏꯅ ꯇꯧꯁꯜꯂꯛꯑꯦ ꯆꯣꯡꯁꯤꯜꯂꯛꯏ ꯖꯦꯁꯇꯤ ꯍꯦꯜꯂꯣ ꯍꯥꯟꯅ ꯌꯧꯔꯛꯏ ꯃꯥ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯍꯜꯂꯣ ꯍꯥꯟꯅ ꯎꯔꯦ ꯑꯩꯅ ꯖꯦꯁ ꯎꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯏꯁꯀ꯭ꯔꯤꯟꯗꯣ
phone gi screen do ji aina live thari yengi bi screen do khubi duna ne haina khubi aso duna ne git tawna ni tang thengjalu ne screen da kamai taw yum ani rak tang tak tak ani rak tang thiu em tawroi ma mai ju sing da bani battery su ta da ni ne su sapa oi em tawroi khubi duna aso duna ko ani rak tang git lawnam ta thengjalu screen da hajik ba kana theng tre yengi bi kana kana theng te na JR bro na koi thadoi la e hari acha ama thenge kana no khubi ne screen da ni rak thenge ai ure chong thore sai da mai khubi do ta bu tare ibung mitrang na ai laune ye aina haiba ai di icha tara lei aduna ai lauradi icha tara so pirak kani haiba adugi okay okay ka su kai de mitrang ko nang doksan ba dum nyai tara oigera kun oigera pamu pamjara dine adu nangi kenoni ai mining dress matang se adoi chana gi wari se ya bani ma yamna talent lei bechan ni hai tare mina hangi kai khumba ngamba hangi bo hangdu gi pakum chana chana na khumba ngamba talent yam lei bechan ni ma ji ji phai masi kas kai hai ni na ki mayam bu no han ba rau han ba ngai hen no bagi pakum pi ba ngamba gi kano mi yaw se masi so pa talent ni mina hangaga kari khumdu no di khum yaw khum bang khang da tumin lei ba se so hangi ba mi du da kai hai ni su nungai ra moi da na ko yam ba ina ni dang hapsin laga try thoi sual la se hai ba adu su yai ne madu tara adu da ni ma chala try thoi football team ma stand by yaw ro ga dum yare adi kai dajan na mai do sap charan thoi kanano service available laina 823706 kari kaino number hapsan ba am tawrai ye sugum basida mayam ai haini haibo haijau hairaga di ko Manipuri ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯖꯥꯠ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯩꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯊꯨꯕꯤꯔꯨꯔꯅꯨ ꯁꯤꯒꯨꯝꯕꯁꯤꯗ ꯑꯣꯟꯁꯤꯟꯕꯤꯔꯨꯔꯅꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯀꯣ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯄꯗꯨꯗꯩ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯇꯅ ꯀ꯭ꯔꯥꯏꯝ ꯍꯥꯏꯁꯤꯗ ꯂꯣꯏ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯗꯨꯝ ꯆꯤꯡꯈ꯭ꯔꯕꯅꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯌꯥꯔꯛꯄꯁꯤꯗꯩꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯤꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦ ꯍꯣꯁ ꯑꯥꯏꯗꯤ ꯀꯧꯕ ꯍꯩꯇꯕ ꯌꯥꯎꯋꯦ ꯍꯥꯏꯔꯤꯌꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯥꯏꯗꯤꯁꯦꯀꯣ ꯌꯥꯝ ꯃꯑꯣꯡ ꯃꯑꯣꯡ ꯇꯥꯕ ꯃꯃꯤꯡ ꯐꯖ ꯐꯖꯅ ꯊꯣꯟꯕ ꯌꯥꯝ ꯊꯣꯛꯂꯛꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯕꯅꯤꯅꯅꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩ ꯀꯌꯥ ꯊꯣꯏꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯍꯟꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯁꯤꯗꯩꯁꯤꯗ ꯊꯨꯗꯅ ꯃꯁꯤꯗ ꯊꯨꯔꯨꯕꯗꯒꯤ ꯑꯋꯥꯕ ꯑꯃꯗ ꯇꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯖꯁꯦꯅ ꯑꯗꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯦꯛꯁꯤꯟꯕ ꯐꯩꯌꯦꯗꯅ ꯁꯤꯒꯨꯝꯕꯁꯤꯗꯩꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯗꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅꯒ ꯂꯤꯡꯀꯨꯝꯕ ꯊꯥꯔꯛꯄꯗꯒ ꯀ꯭ꯂꯤꯛꯀꯨꯝꯕ ꯇꯧꯔꯨꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯏꯔꯥꯟ ꯁꯨꯡꯂꯩ ꯂꯩꯖꯗꯅꯅꯦꯀꯣ ꯗꯦꯇꯥꯒꯨꯝꯕꯁꯦ ꯍꯦꯛ ꯇꯧꯔꯀꯥꯟꯗꯒ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯌꯥꯝ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯋꯥꯔꯤ ꯂꯤꯕꯗ ꯂꯤꯕ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏ ꯁꯅꯥꯁꯦ ꯃꯤꯇ꯭ꯔꯪ ꯕ꯭ꯔꯣꯗ ꯀꯟꯅ ꯏꯔꯥꯡ ꯇꯧꯈꯠꯂꯛꯏꯌꯦ ꯏꯪꯒꯤꯠꯇ ꯀꯥꯏꯔꯤꯀꯣ ꯑꯩ ꯌꯥꯎꯗꯦ ꯕ꯭ꯔꯣ ꯖꯨꯅꯤꯌꯔ ꯖꯤꯌꯥꯔ ꯃꯁꯥ ꯌꯥꯎꯗꯅ ꯑꯗꯨꯒꯨꯝꯕ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯃꯤꯇ꯭ꯔꯪ ꯅꯪꯁꯨ ꯅꯒꯨꯟ ꯈꯪꯉꯦ ꯑꯗꯨꯅꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯍꯟꯁꯦꯗꯅ ꯇꯔꯥꯅꯤꯊꯣꯏ ꯁꯣꯜꯂꯁꯤ ꯀꯥꯏꯅ ꯇꯔꯥꯁꯤ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯔꯒ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯪ ꯁꯣꯏꯔꯦꯅꯦ ꯑꯪꯀꯗꯨ ꯁꯣꯏꯔꯦ ꯇꯔꯥꯅꯤꯊꯣꯏꯗꯨꯅ ꯅꯣꯡꯃꯩ ꯂꯨꯄꯥ ꯇꯔꯥ ꯄꯨꯁꯜꯂꯛꯑꯗꯣ ꯅꯣꯡꯃꯩ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯪ ꯑꯗꯨꯝꯕ ꯑꯪꯀ ꯑꯗꯣꯝꯗ ꯈꯣꯠꯇꯦꯕ ꯅꯪ ꯑꯪꯀꯗꯣ ꯁꯣꯏꯔꯦꯕ ꯅꯪꯒꯤ ꯑꯪꯀꯗꯣ ꯑꯣꯡꯀꯣꯗ ꯂꯩꯈ꯭ꯔꯦꯕ ꯑꯄꯦꯝ ꯁꯤꯔꯣ ꯍꯥꯏꯅ ꯑꯃꯁꯨ ꯂꯥꯛꯏ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯤ ꯑꯩꯁꯨ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯗꯣ ꯃꯤꯡꯁꯤꯅ ꯃꯩꯇꯩꯔꯥ
ꯀꯔꯤ ꯑꯇꯣꯞꯄ ꯖꯥꯇꯤꯔꯁꯨ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯈꯥ ꯀꯃꯦꯟ ꯂꯥꯛꯄ ꯌꯦꯡꯁꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯗꯣ ꯑꯄꯦꯝꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯍꯣꯁ ꯄꯤꯖꯕꯗꯤ ꯂꯥꯏꯔꯤ ꯁꯦꯝꯕꯗꯣ ꯋꯥꯏꯗ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕꯀꯣ ꯆꯨꯝꯕꯩ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯆꯥꯁꯤꯡꯁꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯐꯖꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯦꯝꯅꯕ ꯍꯣꯠꯅꯩꯗꯅꯀꯣ ꯀꯅꯥꯒꯨꯝꯕ ꯃꯥꯏ ꯃꯥꯏ ꯋꯥꯈꯜꯂꯣꯟꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯃꯁꯤꯡ ꯂꯤꯛꯄꯁꯤꯒ ꯍꯥꯏꯔꯨꯔꯗꯤ 12ꯁꯦ ꯂꯤꯛꯄꯨ ꯂꯤꯛꯏꯕꯅꯦꯅ ꯈꯜꯂꯤꯕꯅꯦ ꯑꯩꯗꯤ ꯐꯨꯠꯕꯣꯜ ꯇꯤꯝ ꯑꯃꯃꯝ ꯂꯩꯔꯗꯤ ꯌꯨꯝ ꯑꯃꯃꯝꯗꯩ ꯑꯃꯃꯝ 23 ꯊꯣꯛꯂꯛꯑꯗꯤ ꯈꯔ ꯃꯑꯣꯡ ꯇꯥꯔꯛꯀꯅꯤ ꯃꯩꯇꯩ ꯃꯁꯤꯡ ꯌꯥꯝꯃꯛꯀꯅꯤꯅ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯏꯟꯀꯔꯦꯖ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤꯗꯤ ꯅꯠꯆꯗꯕ ꯕ꯭ꯔꯣ ꯃꯤꯇꯪꯗꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯃꯆꯥ 10ꯒꯤ ꯃꯄꯥ ꯑꯣꯏ ꯐꯪꯗꯣꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯃꯥꯅ ꯃꯀꯣꯛꯄꯨ ꯉꯥꯎꯗꯣꯏꯅꯤꯅ ꯑꯣꯏꯗꯩ ꯑꯃꯨꯛ ꯕꯕꯥ ꯑꯃꯗꯩ ꯅꯥꯀꯟꯗ ꯌꯦꯠꯇꯩ ꯑꯃꯨꯛ ꯕꯕꯥ ꯍꯥꯏꯅ ꯃꯅꯤꯡꯗ ꯌꯦꯅꯈꯥꯗ ꯆꯠꯂꯦ ꯕꯕꯥ ꯑꯩ ꯑꯣꯟꯊꯣꯛ ꯊꯣꯛꯑꯦ ꯕꯕꯥꯗ ꯃꯥ ꯂꯥꯁꯇꯀꯣ ꯍꯣ ꯕꯥꯖꯤ ꯀꯧꯕꯤꯔꯅꯨ ꯕꯥꯖꯤꯗꯣ ꯑꯗꯨ ꯁꯛꯑ ꯂꯦꯟꯗꯣꯔꯤꯕ ꯃꯥ ꯖꯁ ꯃꯔꯛꯇꯨꯗ ꯅꯪꯁꯨ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯁ ꯃꯥꯗꯤ ꯀꯨꯏꯔꯕꯅꯦ ꯄꯥꯝꯁꯤꯜꯂꯛꯄ ꯅꯠꯇꯦ ꯃꯥꯗꯤ ꯀꯨꯏꯔꯕꯅꯤ ꯄꯥꯝ ꯂꯩꯗꯣ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯕ꯭ꯔꯣꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤ ꯑꯦꯝꯄꯤ ꯃꯥꯏꯅ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯗꯣ ꯑꯗꯨꯝ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯦ ꯑꯗꯣ ꯂꯥꯏꯚꯁꯤꯗ ꯁꯥꯟꯅꯔꯝꯃꯤꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗꯗꯤ ꯉꯁꯥꯏꯒꯤ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯥꯟꯁꯤꯜꯂꯛꯄ ꯒꯦꯂꯦꯛꯁꯤ ꯑꯃꯗꯒꯤ ꯒꯦꯂꯦꯛꯁꯤ ꯑꯃꯗ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯅꯤ ꯍꯥꯏꯇꯥꯔꯦ ꯀꯥꯏꯗꯒꯤ ꯍꯥꯏꯔꯤ ꯀꯥꯏꯗꯒꯤ ꯍꯥꯏꯕꯨ ꯑꯁꯦꯡꯕꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯨꯝꯗꯨꯗ ꯃꯆꯥꯅꯨꯄꯥ 10 ꯅꯠꯇ꯭ꯔꯒ 12ꯒ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯍꯨꯔꯥꯟꯕꯐꯥꯎ ꯆꯪꯕ ꯀꯤꯗꯕꯅꯤ ꯍꯩꯁ ꯃꯣꯏꯗ ꯆꯪꯕ ꯌꯥꯕꯗꯤ ꯐꯥꯔ ꯃꯌꯥꯝ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯨꯅ ꯈꯨꯄꯥꯛ ꯉꯥꯛꯇ ꯑꯃꯃꯝ ꯊꯥꯕ ꯁꯤꯅꯦꯅ ꯀꯤꯗꯅ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯈꯨꯀꯪ ꯄꯪꯉꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯌꯥꯝ ꯂꯤꯡꯅ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯅꯤꯗꯪ ꯍꯥꯞꯆꯤꯜꯂꯒ ꯃꯤꯡꯗꯤ ꯖꯅꯋꯥꯔꯤ ꯇꯨ ꯗꯤꯁꯦꯝꯕꯔ ꯀꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯣ ꯅꯪ ꯃꯤꯇ꯭ꯔꯪ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯕꯗ ꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯁꯣꯝ ꯆꯠꯂꯝꯕꯗ ꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯈꯔ ꯌꯥꯎꯏꯗꯅꯀꯣ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯏꯟꯊꯨꯔꯒ ꯊꯤꯒꯗꯕ ꯇꯨꯍꯜꯂꯦꯗꯅ ꯂꯣꯏꯅ ꯏꯟꯊꯨꯔ ꯊꯣꯛ ꯊꯣꯛ ꯏꯟꯊꯨꯔꯀꯥꯟꯗ ꯑꯃ ꯑꯅꯤ ꯊꯤꯒ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯑꯃ ꯁꯣꯝꯗ ꯊꯤꯔꯤꯗ ꯑꯃꯗꯨꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯁꯜꯂ ꯑꯃꯗꯨꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯦꯞꯁꯜꯂ ꯅꯪ ꯃꯁꯤꯡ ꯊꯤꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯕꯦꯁ ꯁꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯗꯤꯀꯣ ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯏꯟꯊꯨꯔ ꯊꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯅꯪꯒꯤ ꯑꯣꯏꯅ ꯏꯕꯨꯡ ꯑꯁꯤ ꯃꯤꯇ꯭ꯔꯪꯁꯦ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯥꯟꯗ꯭ꯔꯥ ꯀꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤꯅꯣ ꯏꯆꯥ 10ꯁꯦ ꯌꯣꯟ ꯆꯥꯗꯣꯏꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯈꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗꯀꯣ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯏ ꯀꯃꯦꯟꯁꯤꯗ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯤ ꯃꯃꯤ ꯇꯥ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛ ꯇꯥꯔꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯗꯤꯁꯥꯏꯠ ꯇꯧ ꯌꯥꯄꯣꯟꯇꯦ ꯑꯩꯒꯤꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤꯁꯤꯅꯦ ꯇꯥꯗꯣꯏꯁꯦ ꯑꯗꯨꯅ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯇꯥꯔꯁꯤ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯕꯤ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯠꯆꯥ ꯂꯩꯔꯝꯕ꯭ꯔꯥ ꯖꯦꯁ ꯅꯪꯒꯤꯁꯨ ꯑꯠꯆꯥ ꯅꯪꯗꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯃꯤꯕ ꯖꯥꯠꯅꯤꯅꯦ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯇꯧꯗꯅ ꯖꯦꯁꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯄꯤꯕꯖꯥꯠꯅꯤ ꯑꯠꯆꯥ ꯌꯥꯝꯅ ꯌꯣꯜꯂꯣꯏꯗ ꯍꯥꯏꯔꯤꯌꯦ 20Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯃꯤꯡ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯀꯣ ꯅꯠꯇꯕ ꯄꯣꯀꯣ ꯅꯠꯇꯕ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗ ꯍꯥꯏꯗꯣꯛꯁꯨ ꯉꯥꯏꯗꯅ ꯑꯩꯅ ꯑꯈꯪꯕ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯏꯔꯒꯊꯝꯈꯤꯕ ꯂꯩꯕꯅꯤ ꯂꯨꯄꯥ 10,000 ꯃꯅꯨꯡꯗ ꯑꯩꯅ ꯅꯍꯥꯟ ꯐꯣꯟ ꯋꯥꯔꯤꯁꯦ ꯑꯩꯅ ꯁꯦꯝꯕꯗꯁꯨ ꯍꯥꯏꯈꯤꯕꯗꯁꯨ ꯌꯥꯎꯈꯤꯀꯣ ꯔꯤꯌꯦꯜꯃꯤ ꯑꯥꯏꯀꯨ ꯀꯩꯅꯣꯗꯣ ꯌꯦꯡꯕꯤꯔꯣ ꯑꯥꯏꯀꯨ G10ꯗꯣ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯌꯦꯡꯕꯤꯔꯣ ꯀꯨꯏꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏꯔꯤꯌꯦ ꯃꯊꯦꯜꯁꯤ ꯃꯌꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯀꯣꯕꯤ ꯍꯋꯥꯏ ꯑꯂꯨ ꯇꯧꯗꯅ ꯊꯣꯡꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯆꯥꯈ꯭ꯔꯦ ꯃꯤꯇ꯭ꯔꯪꯅ ꯑꯥꯏꯀ꯭ꯌꯨ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯑꯥꯏꯀ꯭ꯌꯨ G10ꯗꯣ ꯌꯦꯡꯉꯣ ꯑꯗꯨ ꯐꯗꯣꯏꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯆꯠꯂꯦ ꯑꯩꯗꯤ ꯆꯠꯂꯦ ꯄꯟꯊꯨꯡꯐꯝ ꯑꯃꯒꯤꯗꯃꯛ ꯑꯠꯁꯥ ꯀꯔꯣꯝꯗꯅꯣ ꯆꯠꯂꯤꯁꯦ ꯆꯠꯐꯝꯗꯣ ꯂꯝꯕꯤ ꯇꯥꯛꯑꯝꯃꯨ ꯏꯟꯅꯔꯛꯀꯗꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯀꯧꯗ꯭ꯔꯁꯨ ꯏꯪꯒꯤꯠ ꯑꯝꯇꯪ ꯇꯧꯁꯜꯂꯝꯃꯨ ꯕ꯭ꯔꯣꯁꯟ KHH ꯅ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯌꯥꯝ ꯊꯦꯡꯛꯁ ꯍꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯁꯔꯨꯛ ꯌꯥꯁꯜꯂꯛꯄ ꯌꯥꯎꯁꯜꯂꯛꯄ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯇꯧꯁꯜꯂ ꯊꯝꯃꯒꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯁꯨ ꯊꯦꯡꯅꯅꯕ
subscribe tꯧꯁꯟꯕꯤꯔꯣ ꯃꯌꯥꯝꯅ share ꯇꯧꯕꯁꯤ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯒꯤ ꯃꯥꯜꯂꯤ ꯑꯩ ꯋꯥꯈꯜꯁꯤꯅꯀꯣ ꯃꯌꯥꯝꯅꯗꯤ ꯇꯧꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯎꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯦ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯤ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯖꯜꯂꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯁꯤꯌꯥꯔꯗꯣ ꯑꯃꯨꯛ ꯁꯠ 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 ꯇꯧꯁꯟꯕꯤꯔꯒ ꯈꯔ ꯊꯨꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯆꯠꯄꯗꯣ ꯍꯥꯏꯗꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯃꯁꯤ ꯊꯥꯖꯕ ꯉꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯨ ꯃꯌꯥꯝ ꯑꯝꯇ ꯀꯧꯔ ꯌꯦꯡꯉꯣ ꯈꯨꯝꯃꯛꯄꯁꯨ ꯌꯥꯏ ꯂꯨꯝꯃ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏꯀꯣ ꯇꯣꯝꯕꯁꯨ ꯂꯥꯛꯑꯦ ꯇꯣꯝꯕꯅ ꯍꯥꯏꯌꯦꯅ ꯈꯨꯠ ꯆꯥꯎꯅ ꯊꯥꯡꯒꯠꯂꯛꯏꯁꯤ ꯎꯕꯗ ꯑꯩ ꯀꯤꯕꯨ ꯀꯤꯔꯨꯔꯦ ꯑꯍꯥꯟꯕꯗ ꯏꯌꯥꯝꯕ iQOO 15ꯁꯦ ꯄ꯭ꯔꯣꯁꯦꯁꯔ ꯀꯔꯝꯕꯅ ꯄꯥꯜꯂꯛꯇꯣꯏꯅꯣ ꯍꯦꯛ ꯊꯥꯒꯠꯄꯒ ꯂꯩꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯣꯏꯁꯦ Snapdragon 8 Elite ꯀꯣ ꯅꯠꯇ꯭ꯔꯒꯅ 8 Elite 5 ꯑꯅꯧꯕ ꯁꯥꯏ ꯑꯅꯤꯁꯤꯗꯗꯤ ꯂꯥꯛꯀꯅꯤ ꯑꯩꯅ ꯈꯟꯕꯗ 8 Elite ꯀꯨꯝꯕꯒꯗꯤ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯆꯞ ꯆꯥꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯔꯤꯃꯔ ꯀꯩꯀꯩ ꯇꯥꯗ꯭ꯔꯦ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯁꯨ ꯁꯪꯗ꯭ꯔꯦ ꯑꯩ ꯉꯁꯤꯁꯦ ꯂꯥꯏꯚ ꯀꯣꯁꯦ ꯌꯥꯝ ꯊꯦꯡꯅ ꯊꯥꯗꯩꯁꯦ ꯑꯗꯨꯅꯁꯨꯅꯦ ꯑꯗꯨꯅ ꯑꯩ ꯌꯦꯡꯕ ꯀꯥꯟꯗ ꯑꯩ ꯈꯪꯕꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯍꯥꯏꯔꯛꯀꯦ ꯂꯩꯔꯤ ꯃꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯂꯩꯗꯣꯏꯅꯦ ꯌꯦꯡꯂꯒ ꯍꯥꯏ ꯂꯨꯝ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯊꯥꯖꯧ ꯀꯣ ꯂꯨꯝꯃꯒ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯔꯤꯗꯣ ꯈꯪꯉ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯃꯝꯇꯅꯤ ꯃꯥꯅ ꯀꯧꯈꯠꯂꯛꯇꯣꯏꯁꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯉꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯨꯔꯕꯅꯤ ꯌꯥꯝ ꯂꯨꯔꯕꯅꯤ ꯑꯗꯣ ꯃꯤꯇ꯭ꯔꯪꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯍꯥꯏꯗꯣ ꯑꯣꯏꯗꯣꯔꯦ ꯅꯣꯏ ꯃꯌꯥꯝꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯗꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯍꯧꯏ ꯀꯅꯥꯝ ꯍꯥꯏꯗꯣꯛꯑꯣꯏ ꯑꯁ ꯏꯃꯥ ꯇꯧꯔꯦꯅꯦ ꯍꯔꯥꯎꯔꯤꯃꯦꯅ ꯇꯧꯖꯔꯤꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯀꯩ ꯍꯥꯏꯅꯣ ꯁꯤꯟꯖꯒꯦꯀꯣ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯂꯃꯟ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯂꯃꯟ JR ꯀꯥꯏ ꯑꯁꯥ ꯑꯣ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯕꯖꯥꯠꯅꯤꯗ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯊꯣꯛꯎꯔꯦꯅꯦ ꯃꯤꯒꯤ ꯅꯨꯡꯁꯤ ꯂꯞ ꯂꯦꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯗ ꯖꯤꯕꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯅꯣꯡꯃ ꯑꯃ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯛ ꯁꯤꯟꯁꯦ ꯍꯥꯏꯔꯤ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯛ ꯆꯥꯅꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯁꯦ ꯅꯨꯡꯇꯤ ꯆꯥꯅꯔꯁꯨ ꯌꯥꯕ ꯃꯤꯅꯦ ꯑꯩꯁꯦ ꯑꯗꯨꯅ ꯁꯤꯜꯂꯛꯑꯣ ꯍꯥꯏꯁꯨ ꯉꯥꯏꯔꯦ ꯑꯩꯒꯤꯗꯤ ꯁꯤꯜꯂꯁꯦ ꯂꯩꯔꯦ ꯍꯥꯏꯁꯤꯅꯤ ꯇꯧꯕꯇꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯅꯁꯜꯂꯗꯤ ꯂꯥꯏꯔꯕ ꯇꯥꯟꯕ ꯍꯥꯏꯗꯣ ꯑꯗꯨ ꯊꯣꯛꯀꯅꯤ ꯑꯗꯨꯃꯛꯇꯤ ꯐꯠꯇꯦ ꯀꯃꯦꯟ ꯏꯔꯨꯕ ꯑꯣꯏꯔꯝꯂꯦ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦ JR ꯍꯥꯏ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯒ ꯊꯃꯣꯏ ꯀꯥꯏꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ JRꯁꯤꯅ ꯃꯁꯤ ꯂꯃꯟ ꯀꯣꯟꯁꯤꯜꯂ ꯆꯠꯄꯗꯤ ꯐꯠꯇꯦ ꯃꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯂꯣꯏ ꯁꯤꯗꯣꯛꯑꯃꯁꯨ ꯀꯅꯥ ꯈꯪꯉꯤ ꯅꯣꯏ ꯃꯌꯥꯝ ꯉꯥꯏꯕ ꯊꯛꯀꯠꯂꯣ ꯍꯥꯏꯁꯤꯅꯤ ꯉꯥꯏꯕꯕꯨ ꯀꯜꯂꯗꯤꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯃꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯍꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯊꯣꯛꯂꯛꯄꯗ ꯁꯣꯏꯗꯅ ꯆꯥꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯟꯅꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤꯅꯦ ꯑꯩꯒꯤ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ WhatsApp ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯣ ꯑꯩꯅ ꯀꯩꯅꯣꯗ ꯉꯁꯥꯏ ꯄꯣꯁꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯅ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯆꯧꯀꯁꯨ ꯊꯥꯔꯤꯁꯦ ꯉꯁꯥꯏꯋꯥꯏꯗꯀꯣ ꯗꯤꯋꯥꯂꯤꯒꯤꯅꯦ ꯗꯤꯋꯥꯂꯤꯁꯦ ꯃꯟꯗꯦ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯗꯤꯋꯥꯂꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯇ꯭ꯌꯨꯁꯗꯦꯗ ꯇꯧꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅ ꯗꯤꯋꯥꯂꯤꯒꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦ ꯑꯁ ꯇꯨꯝꯃꯤꯉꯩꯗꯒ ꯑꯉꯥꯡ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯕꯣꯝꯕꯨꯂꯥ ꯊꯥꯕꯁꯤ ꯇꯣꯡ ꯇꯥꯡ ꯑꯩ ꯃꯊꯛꯇꯤ ꯅꯥꯎꯔꯤ ꯀꯥꯞꯊꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯗꯣ ꯍꯟꯗꯛ ꯃꯣꯏꯅ ꯂꯦꯝꯗꯕ ꯊꯕꯛ ꯑꯗꯨꯝꯕ ꯇꯧꯍꯩꯗꯦꯗꯅ ꯑꯩ ꯇꯧꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯤꯇ꯭ꯔꯪꯁꯦ ꯃꯨꯟꯗꯥꯗ ꯊꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯨꯟꯗꯥꯗ ꯊꯥꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯨꯟꯗꯥꯗ ꯊꯥꯔꯒ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯂꯣꯡꯉꯛꯇ꯭ꯔꯗꯤ ꯑꯃꯐꯥꯎ ꯐꯥꯎꯔꯛꯇ꯭ꯔꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ ꯃꯄꯨꯗ ꯄꯤꯊꯣꯛꯈꯤ ꯇꯥꯔꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤꯅꯦ ꯑꯉꯨꯁꯨ ꯂꯥꯛꯑꯦ ꯑꯉꯨ ꯏꯌꯥꯝꯕ 12-15K ꯐꯥꯎꯕꯗ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯄꯥ 12,000 ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯁꯤꯗꯗꯤ ꯑꯩꯅ ꯌꯦꯡꯈꯤꯕꯗ ꯀꯔꯝꯕ ꯐꯣꯟ ꯂꯩꯒꯦ ꯌꯦꯡꯒꯦ iQOO G10R ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯩꯕꯅꯦ ꯂꯨꯄꯥ 13,000-23,000ꯒꯤ ꯆꯥꯡꯗ ꯃꯗꯨ ꯐꯕꯅꯤ ꯒꯦꯝ ꯁꯥꯟꯅꯕꯒꯁꯨ ꯌꯥꯗꯣꯏꯅꯤ ꯃꯗꯨ ꯁꯨꯝ ꯃꯣꯗꯔꯦꯠ ꯀꯣ ꯁꯨꯝ ꯆꯥꯡ ꯑꯃꯗ ꯁꯨꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅ ꯌꯥꯗꯣꯏꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯗꯣꯏꯅꯤ ꯍꯥꯏꯁꯦ ꯒꯦꯝ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯒꯦꯝ ꯄꯥꯝꯗꯕ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨꯝ ꯐꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯒꯤ Vivo 14X ꯇꯣ Vivo 14X ꯇꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ iQOO G10X ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ iQOOꯒꯤ G10X ꯇꯨꯅꯤ ꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯔꯒꯗꯣ ꯑꯗꯨꯝ ꯐꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯂꯩꯕ ꯌꯥꯏ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯀꯥꯏꯅꯔꯒꯦꯁꯨ ꯈꯟꯗꯦꯁꯦ ꯌꯥꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯣ ꯀꯥꯏꯅꯔꯒꯦꯁꯨ ꯈꯟꯗꯦꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯌꯥꯝ ꯂꯩꯕꯅꯦ 14C ꯗꯨꯁꯨ 5G ꯑꯣꯏꯕꯅꯦ ꯍꯥꯏꯗꯤ Redmi ꯑꯣꯏꯇꯥꯔꯒꯗꯤ Redmi ꯑꯣꯏꯔꯗꯤ ꯂꯩꯔꯨꯅꯨ 14C ꯗꯣ ꯀꯔꯝꯕꯅꯣ ꯀꯥꯎꯈ꯭ꯔꯦ Redmi ꯑꯣꯏꯔꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ Redmi ꯗꯤ ꯑꯩ ꯁꯨꯡꯁꯨ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ Xiaomiꯒꯤꯀꯣ MIꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯣꯏꯁꯦ ꯔꯤꯁꯔꯁꯐꯖꯅ ꯇꯧꯏ ꯃꯣꯏꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯗ ꯏꯅꯣꯚꯦꯁꯟ ꯑꯅꯧ ꯑꯅꯧꯕ ꯇꯧꯏ ꯐꯣꯟꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯏ ꯐꯣꯟꯔꯣꯝꯗ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕ ꯔꯣꯕꯣꯠꯀꯨꯝꯕ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯍꯥꯎꯁ ꯍꯣꯜ ꯀꯩ ꯍꯥꯏꯅꯤ आइटम इलेक्ट्रॉनिक गैजेट अतोपरोम कन्ना को थाथरी मोइगी एमआई की स्कूटर मचा अम लेदाने कोई अंगांगी साइकिल हाइतारेने इलेक्ट्रिक की दोंगदो अदुगदो मै असम फै आई पामिने हाइतारे लेनिंगिने हाइतारे दो एमआई की को कंपनी दुदी हम फैब ब्रांड दुदी हम फैब तो मोइ फोन दा हुजिकान से कोक खरा थादाबो वाले कोक चंगदे हाइतारे गाय प्री पौ हाइरिने कइनो माई मिंग हाय 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 गायत्री पौवाई याम नईरे माई मिंस इबुंग मुंदादा फावरदी हानी हनीदना अदुदा मित्रंग से सिंतोकते पैसा कहानो अहनबो सिनाबदौना हाय ओहो हो अच्छा सिंतोक सिन तौबसु याबरा आइना खंगहौद्रेने They want a clipboard paste in the text and box. Welcome to the Gboard clipboard. Any text that you copy will save here. They want a clip paste in the text box. Welcome that you copy will be saved here. Acha. But we don't like that kind of service on our live session. So that's Aksara Brahe, Saliking Grapple. Chari Saksare, Sail. Maybe mean a kang de Haraga Yam Pamni, let me say hey. Battery Kang Bagidi, Kanuni. Battery MH kumba khara chawradi dum khang bane bako adum akhoi sina bari ma khabadi am poli da battery MH myam chawra ga su khang ne ba leite do ai di hujika ai taseng na hai ta de AMI gi phone Redmi phone de taseng na ai kana thada suggest tawning de kai channel no sibo ai asi maitai Manipuri gi keno ni koi gi phone ni matang da ko review gumba adum adai de adum ba sem ba channel ne hai tare ngasi ta thengna ba male ngasi da thengna raga de subscribe to sanbiramo adum thengna khanga ni video tai thagalak pada ubada kari kari video seme da su dum tholani yengba yaba nungai khanba yawgade sum yengbiyo ado nungai traga su leidana nusi biraga support option bibadi yaeng khale yo khanda ado da isai amatang saklo seri sanjamgi lesak lesu hindi do ai di isai sakko su haite khonjel su phajade isai su tamu su leite pamjabagi yamna budi ngangi ko aduga aina mu sei sakjaluragane live yengiba mi khara je tangkhai mane hogala chakhidoise pupu hogala chakhidin ko sakta ji khonda ji gai na ko adu su thoning da aduga haira ni na musung eta tawda su nuai ta ko lok su ha thu me khanau su nuai tri ne ko da mai saksalo da mai pora bina sai nong taram dai ge bo khong lo adu mai tawrok kadra na je chingabam di le do oren yengase aisa leichu hendi tawla Ranggi tiba lainana ukare is mayek tu khang dene nang mayek tu bajan itharo ba ekta ai du para ta saklage naton manung su kainom hairi yenge naton manung su saraga chi e kanau su nai ai bu doctor da amukta pubigera mitrang hairi as nang huzik phawba yengaga taraga dai taraga de mitrang nang aina ꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯒꯤ ꯑꯩ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯉꯁꯥꯏ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯁꯤ ꯍꯥꯏꯔ ꯐꯥꯎꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯏꯖꯠ ꯄꯩꯈꯥ ꯊꯥꯍꯟꯕꯅꯦꯅ ꯑꯩꯅ ꯂꯧꯗꯣꯔꯤꯕꯅꯤꯀꯣ ꯅꯪ ꯆꯦꯟꯕꯨ ꯆꯦꯟ ꯌꯥꯔꯕꯅꯤ ꯒꯥꯔꯤꯒ ꯊꯧꯗꯣꯛꯑ ꯁ꯭ꯇꯥꯔꯠ ꯇꯧꯔ ꯆꯦꯟꯕ ꯌꯥꯔꯕꯅꯤ ꯏꯌꯥꯝꯕ ꯚꯤꯚꯣ M7 ꯍꯥꯏꯕ꯭ꯔꯣ ꯌꯥꯝꯅ ꯍꯥꯏꯕꯗꯣ ꯍꯥꯏ ꯚꯤꯚꯣ M7 ꯑꯩ ꯍꯥꯏꯈꯤꯗꯦ ꯅꯩꯈ꯭ꯔꯦ ꯂꯥꯛꯄꯒ ꯃꯔꯨꯞ ꯑꯃꯁꯦ ꯍꯥꯏꯔꯤ ꯁꯛꯂꯛꯀꯅꯣ ꯏꯕꯨꯡ ꯅꯣꯡ ꯍꯥꯡꯉꯤꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯃꯥꯅꯦ ꯅꯣꯡ ꯑꯩꯈꯣꯏ ꯁꯤꯁꯨ ꯅꯣꯡ ꯍꯥꯡꯈꯤꯕꯇ ꯉꯥꯏꯔꯤ ꯑꯦꯁ ꯉꯁꯥꯏ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅꯤ ꯆꯨꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯁ ꯑꯩ ꯅꯣꯡ ꯇꯥꯔꯛꯀꯅꯤꯅ ꯑꯩ ꯀꯤꯅ ꯆꯠꯈ꯭ꯔꯕꯅꯤ ꯇꯥꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯁꯦꯝꯁꯪ A17ꯁꯦ ꯀꯝꯗꯧꯕꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯁꯪ A17ꯗꯣ ꯁꯦꯝꯁꯪ ꯈꯛꯀꯤ ꯐꯣꯟ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤꯗꯤ ꯄꯥꯏꯕꯗꯤ ꯌꯥꯏ ꯑꯩꯗꯤ ꯐꯣꯟꯗꯤ ꯑꯐꯕ ꯐꯣꯟ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯗꯦ
खनाव नाबबुदी थादोय तलब चाबैने लेपु नारोइदबनी हाइरि अच्छा तलब कुंबम सु लेब्रा thanks a lot brother ai friends da su si share tauge subscribe khara di plus enjage hai asama du yamna kai hai ni ai ma kai dagi di hanjan hanjana thank you hai tabni ko ai thagat chari hai ba tabni ani rak amlo hanjan hanjana mayam da su khangan be subscribe tauga share taubi bai do ai di am laibo phobni hai tare karamba ngamda chak li thamoi kai hano kham ngamda na chak li thamoi mai chak ni ngai khisirane mathantana mutkiba inatagi satkabsu nangbo siduna laigani si sugumba comment irakanoba ai kya hai ne mittagi natabko thamoidagi pije chenthara ke tawe ai sumba comment se yade mi kai dagi khoi hana dagi khoi thamoi sidi hanjala choira mina kitang phagalakani nungthang pa to lo je khai ramani adem kitang phagalakani kana no mo nungdum to thomongani to hanjan hanjan kai le bisida nang sumba isala dijes nangi do ingonda awaba pibo in thoi hai tare tamo en ko yamba insta da de am tawani text halakte yamba ai ajit kai langbam ai se ko am seng hai ta Facebook insta se di am active oi de ai sungchang chang da ba numit ma'am yaw hapta am chang de insta se di ko ado aina thingnaraga di sum reply halake soidana kari hai kibano do yengage adana naubana hai harami da ngo ha masak phau ujadri hai ni talap to ai chu ujadri blue machu da kanom di oi ni cover da tamo ai di phone ama leire kari phone leirage maming hairo ta si thadoi welcome hai ri ko yare thadoi udaba cha da ba saranu pakre ko hai ri ne ha laptop ki video ama thagat ki ni hai bodo thagat piro hai thagat la kani thar kani soidana aina keno ni laptop mayam ama di ai select tau de ko laptop ama ni khak aina sum idea pi bani hai tare mayam da ko aina hai bu khudimang loina fani hai banate aina idea se pi ri se kamai no hai kanda aina laptop ama leige hena yeng taragadi aina sinagadoriba thabaktugi matungina karamba laptop na chanagadage haibo aigi budget range da phangibra phangdibra haido adu kitang orasu knowledge macha matang phangdra aina video semani soi thagalani madu ada mamang da so amani thagat khamne aina sel ho pi time ga didu adu da phajana mun yengadi hode lo yengada aina pandibda haibudi so yawbni ko mayam udu thingna da am se adu sina welcome hairi adu ango wathi nga ngono amadu la aga amu marai tau le ne asengba mangi ni hairi ko sengba man ni ba kainom ta hangge tau bune hangjelo ka su kaide kana ama thado ai di khange nang khanga mo amo ai di kuire khangba iPhone 16 na ai ne nawbana acha nawbana iPhone 16 leirabra acha ai ge link te gi ga changa di leira moine nang tawriba ai link te changa de lu pathara ta so ngonda kaino kai hai ni affiliate link di changa leira di phangdui ne ba patara ba da ngo ai nupa hai ri o mai nupa dun mayam khangjalo ai di khangi go yam comment tau da section view aren chen je mu khana doi ni midang koi live se lor kam phone da mo hing tum da bi khana lai doi ne ba duna 25 30 ke pau gi manung pai be ya ba phone nam tai ro ai di kanu hai ni hau jik se Galaxy S24 fan edition do la yu hai ni hau doi na hi ai gai triple friend like subscribe tau jakre lesson le laisu henbi mati ama apple support okay research laisu henbi salak bodo kita mo support tau de isai di sakta bani ko ai channel isai gi channel di natti natta bani ko to me ana ha ko da ina ningjing bare yeng na lyrics to ningjing re aina phadi phajagi mi sai ni kuina ta ki da ba yam dau male research laisu henbi leirangi jiwa leina bukhare ai thamu kanom hai bane ba kaw gre ai khang de ta da bu kui de me sing bane ai na khang ja da bu ne madu karau ya de mitang dura thadoi hai ri ko mitang nate ai pa mi di ai pitta aina anare hai ri ajit kumar IQ ni otena adu su pa bane S24 amta leige khan bane handak ado adum camera je quality hanthara kadro chahi khara gi matung da hantharo sungan hantharo adu gi di aina pai ju Samsung gi phone ni camera quality sungan handak te gaming now na tamo I am sorry hai I am thangjau sorry nang na sorry wa ni thangjau wa ge ko nang khara de section da phai thangjau wa ra ni aina hoi mane mitrang do hai ni mitrang nate di khange ai yam kuina pai roi tha manga mukta pai ni hai kari gi no tha ma thang pai ju se
ꯅꯪ ꯇꯥꯃꯣꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏ ꯃꯊꯪꯗꯩ ꯇꯥꯃꯣꯗꯒꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯌꯣꯟꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯂꯤꯡꯛ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅ ꯂꯤꯡꯛꯇꯨꯗꯒꯤ ꯍꯥꯏ ꯖꯩ ꯄꯤꯄꯜꯒꯤ ꯐ꯭ꯔꯦꯟ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯈ꯭ꯔꯦ ꯂꯩꯁꯜꯂꯁꯨ ꯍꯦꯟꯅ ꯁꯜꯂꯛꯄ ꯑꯗꯨ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯍꯥꯏꯔꯤ ꯊꯥꯗꯣꯏ ꯅꯥꯄꯪꯕꯤ ꯍꯥꯏꯔꯤ ꯑꯣ ꯏꯔꯦ ꯊꯥꯗꯣꯏꯅ ꯍꯦꯔ ꯏꯔꯦ ꯌꯦꯡꯉꯒꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗ ꯇꯤꯟꯈꯔꯦ ꯉꯁꯤꯗꯤ ꯈꯪꯍꯧꯗ ꯃꯉꯥꯎ ꯊꯤꯔꯕ ꯊꯃꯣꯏꯁꯤꯅ ꯍꯥ 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 ꯇꯧꯕꯗꯣ ꯃꯥꯅꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛꯇ ꯊꯥꯗꯣꯏꯅꯤꯔ ꯆꯨꯝꯃꯦ ꯑꯩꯗꯤ ꯏꯁꯩꯗꯣ ꯈꯣꯟ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯗꯥꯏ ꯁꯛꯄ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯃꯥꯅ ꯏꯔꯛꯄ ꯂꯤꯔꯤꯛꯁꯦ ꯄꯥꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯈꯣꯟꯖꯦꯜꯗꯨ ꯇꯥꯅꯤꯡꯗꯕ ꯄꯣꯛꯑꯒꯁꯨ S24ꯁꯦ iPhone 15ꯒ ꯀꯔꯝꯕꯅ ꯐꯕ ꯍꯦꯟꯒꯦ ꯒꯦꯃꯤꯡ ꯀꯦꯃꯦꯔꯥ ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯣꯜ ꯔꯥꯎꯟꯗꯩ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯒꯦ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯉꯁꯥꯏ ꯀꯩꯅꯣꯗꯨꯅ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯕꯁꯦ iPhone 15ꯗꯨꯅ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯀꯦꯃꯦꯔꯥꯒꯨꯝꯕꯩ ꯃꯇꯥꯡꯗꯁꯨ ꯐꯣꯇꯣꯒꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯚꯤꯗꯤꯑꯣꯒꯤ ꯍꯥꯏ ꯇꯥꯔꯗꯤ iPhone ꯈꯤꯇꯪ ꯐꯩ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯩ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯁꯦꯝꯁꯪꯅ ꯐꯩ ꯑꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯅꯨꯡꯉꯥꯏꯕ ꯗꯤꯁꯄ꯭ꯂꯦꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯀꯨꯝꯕ ꯁꯨꯄꯔ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯑꯣꯏꯕꯒꯤ ꯍꯥꯏ ꯇꯥꯔꯗꯤ S24ꯗꯨꯅ ꯑꯃꯨꯛ ꯐꯩ ꯑꯗꯨꯅ ꯑꯅꯤꯁꯦ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏ ꯅꯥꯄꯪꯕꯤ ꯍꯧꯖꯤꯛ ꯅꯥꯄꯪꯕꯤ ꯍꯥꯏꯗꯤ ꯇꯥꯔꯦ ꯊꯥꯗꯣꯏ ꯅꯥꯄꯪꯕꯤ ꯍꯥꯏꯗꯤ ꯇꯥꯗ꯭ꯔꯤꯍꯦ ꯅꯥꯎꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯈ꯭ꯔꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯃꯇꯦꯛ ꯑꯃ ꯆꯠꯂꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯗ ꯊꯤꯔꯤꯕ ꯃꯉꯥꯎꯗꯣ ꯊꯥꯗꯣꯏ ꯅꯪꯗꯤ ꯃꯤꯇ꯭ꯔꯪꯗꯔꯣ ꯍꯥꯏꯔꯤ ꯃꯤꯇ꯭ꯔꯪꯗ ꯅꯠꯇꯦ ꯃꯥꯏꯁꯦ ꯊꯥꯗꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯁꯩꯕꯨ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛ ꯃꯥꯅꯦ ꯉꯧꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤꯅ ꯐꯖꯕ ꯑꯃ ꯂꯩꯇꯦꯅꯦ ꯅꯥꯁꯨ ꯄꯪꯉꯦ ꯃꯤꯠꯁꯨ ꯎꯗ꯭ꯔꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯦꯗ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯗꯨ ꯕꯦꯔꯥ ꯀꯥꯗ꯭ꯔꯤꯉꯩꯗꯀꯣ ꯗꯣꯡ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯟꯗꯣꯛꯅꯕ ꯑꯃ ꯇꯧꯕ ꯃꯐꯝ ꯑꯃ ꯁꯤꯟꯗ ꯌꯥꯔꯣꯏꯗꯣꯔꯤ iPhoneꯁꯦ ꯃꯩꯗꯤ ꯈꯥꯡꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯃꯩ ꯈꯥꯡꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯥꯡꯕꯁꯨ ꯅꯠꯇꯦ ꯈꯥꯡꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝ ꯐꯕꯅꯤꯅꯀꯣ ꯁꯣꯐꯋꯦꯌꯔꯗꯣ ꯌꯥꯝ ꯐꯕꯅꯤꯅ ꯕꯦꯇ꯭ꯔꯤꯗꯤ ꯀꯥ ꯍꯦꯟꯅ ꯗꯥꯎꯟ ꯑꯣꯏꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯊꯦꯡꯅꯁꯨ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯍꯧꯕꯅꯦꯕꯀꯣ ꯑꯩ 12 ꯇꯥꯔꯝꯗꯥꯏꯗ ꯄꯨꯡꯃꯨꯛꯇꯪ ꯊꯥꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯍꯧꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯋꯥꯠꯂꯤꯉꯩꯗ ꯍꯥꯏꯖꯍꯧꯕꯁꯤꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ 01ꯁꯨ ꯂꯥꯛꯑꯦ ꯇꯣꯝꯊꯤꯜ ꯂꯥꯏꯅꯁꯨ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯕ꯭ꯔꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯀꯩ ꯈꯦꯠꯅꯒꯦ ꯍꯥꯏ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯄ꯭ꯔꯣꯁꯦꯁꯔ ꯁꯥꯕ ꯀꯝꯄꯅꯤ ꯑꯃꯅꯤꯗꯅꯀꯣ ꯃꯥꯒꯤꯁꯨ ꯄ꯭ꯔꯣꯁꯦꯁꯔ ꯃꯣꯗꯦꯜ ꯃꯌꯥꯝ ꯐꯣꯟ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯃꯣꯗꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯏꯗꯅ iPhoneꯒꯤꯁꯨ ꯃꯣꯗꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯀꯝꯄꯅꯤ ꯑꯃꯃꯝꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯃꯥꯅ ꯁꯥꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯐꯠꯇꯦ ꯍꯥꯏ ꯌꯥꯗꯦꯕ ꯃꯥꯅ ꯍꯦꯟꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯗꯩ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯂꯩ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕꯁꯨ ꯂꯩ ꯃꯁꯤꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯅꯤ ꯃꯣꯗꯦꯜ ꯑꯅꯤ ꯀꯝꯄꯤꯌꯔ ꯇꯧꯅꯔꯒ ꯀꯔꯝꯕꯅ ꯐꯩ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯂꯥꯏ ꯈꯪꯒꯅꯤ ꯑꯐꯕ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯥꯁꯨ ꯂꯥꯡꯉꯣ ꯑꯩꯈꯣꯏ ꯅꯤꯡꯉꯥꯏꯖꯧꯗꯣ ꯍꯥꯏ ꯑꯩꯗꯤ ꯈꯪꯉꯤꯀꯣ ꯃꯁꯤ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯔꯣꯏ ꯈꯪꯉꯦ ꯍꯥꯏꯁꯤꯅ ꯑꯩ ꯂꯣꯏꯔꯦ ꯋꯥꯔꯤ ꯈꯪꯗꯦ ꯊꯥꯗꯣꯏ ꯑꯩ ꯃꯥꯡꯂꯦ ꯍꯥꯏꯔꯤ ꯅꯥꯏꯁ ꯋꯦꯜꯀꯝ ꯑꯅꯥ ꯄꯥꯝꯃꯩꯅ ꯍꯥꯏ ꯑꯣ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯏꯁꯩ ꯍꯥꯏꯔꯛꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯅ ꯁꯛꯄ ꯃꯇꯦꯛ ꯑꯃꯗ ꯁꯛꯄꯤꯔꯛꯄ ꯐꯨꯜ ꯁꯄꯣꯔꯠ ꯍꯥꯏꯔꯤꯅꯦꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯃꯅ ꯄꯟꯃꯩꯁꯨ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯁꯜꯂꯛꯄ ꯌꯥꯝ ꯐꯔꯦ ꯃꯌꯥꯝꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯒꯗꯤ ꯅꯣꯡꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯀꯣ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯤꯗ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯀꯣ ꯍꯌꯦꯡ ꯆꯦꯅꯦꯜꯁꯤꯅ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯃꯁꯤꯡꯒ ꯌꯥꯝꯃꯛꯄ ꯃꯇꯝꯗꯨꯗꯀꯣ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗꯣꯛꯄꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗꯦ ꯉꯝꯈꯤꯗ꯭ꯔꯒꯗꯤꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯒꯤꯞ ꯑꯋꯦꯒꯨꯝꯕ ꯇꯧꯁꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯄꯜ ꯅꯪꯅ ꯃꯤꯇ꯭ꯔꯪꯗ ꯀꯔꯤꯒꯤ ꯄꯜ ꯅꯪꯅ ꯃꯤꯇ꯭ꯔꯪꯗ ꯂꯦꯞꯂꯔꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯃꯥꯏꯊꯣ ꯀꯔꯤꯒꯤ ꯍꯨꯝꯖꯤꯜꯂꯤ ꯍꯥꯏꯔꯤꯕ ꯑꯣꯀꯦ ꯑꯣꯞꯄꯣ 15X ꯀꯝꯗꯧꯕꯅꯣ ꯑꯣꯞꯄꯣ 15X ꯀꯤ 13X ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯌꯥꯕꯅꯦ 13ꯗꯣ iPhoneꯁꯦ ꯑꯩꯒꯤꯗꯤ ꯈꯟꯕꯅꯦ ꯑꯗꯣ ꯖꯨꯝꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯄ꯭ꯔꯣ ꯌꯧꯗ꯭ꯔꯗꯤ ꯑꯗꯨꯅ S24 ꯃꯨꯛ ꯀꯩꯅꯣꯝꯗ ꯕ꯭ꯔꯣ ꯍꯥꯏ
zoom gidine mane iPhone Pro da su kesyam yam zoom yaude Samsung gidi optical x digital x yam ni fazana yaudana ko aduna Samsung zoom gi pa ma Samsung na fan lun kim lui hana am sulai ko thank you support option birakpa thagat chari lun kim lui ai pare message pare yamba Motorola da 2030 ki camera nungai ba pai ba nungai ba amta sene sokilo lupa lising kun gisang du de ina video share ha dune Moto H 60 fusion da lupa lising kun gisang da phang ni ko adu pai bi ai pesa su yam ka hen thaja da ba message pa re ai gi hai dai pa jare lun kim lui sai gi isai mate ma laisak da su hen bi saklak du gi namakta ga chari hena hairak bu ai uzare sila sim sila hai bam sulai ko hꯧꯖꯤꯛꯀꯥꯟꯁꯤ ꯏꯁꯩ ꯑꯃꯈꯛꯀꯣ ꯍꯤꯟꯗꯤꯒꯤ ꯏꯁꯩꯅꯤ ꯌꯥꯝ ꯇꯥꯅꯤꯡꯅ ꯇꯥꯔꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯋꯥꯈꯜꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝ ꯉꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯔꯤꯕ ꯏꯁꯩꯅꯦ ꯀꯩꯅꯣꯒꯤ ꯑꯃꯤꯔ ꯈꯥꯟꯒ ꯖꯨꯍꯤ ꯆꯧꯂꯥꯒ ꯇꯧꯕ ꯐꯤꯂꯝ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯀꯔꯤ ꯐꯤꯂꯝꯒꯤꯅꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯍꯥꯏꯐꯦꯠ ꯉꯥꯡꯉꯛꯀꯦꯕꯀꯣ ꯑꯃꯤꯔ ꯈꯥꯟꯒ ꯖꯨꯍꯤ ꯆꯧꯂꯥꯒ ꯇꯧꯕ ꯏꯁꯩꯅꯤ घूंघट की आड़ से दिलबर का दीदार अधूरा रहता है जब तक ना पड़े आशिक की नजर श्रृंगार अधूरा रहता है तꯧꯕꯗꯣ ꯌꯦꯡꯒꯦꯝꯕ ꯕꯤꯌꯥꯝ ꯚꯤꯗꯤꯑꯣꯗꯨꯁꯨ 20 ꯍꯥꯏꯕꯤꯔꯛꯑꯣ 25 to 30K ꯐꯥꯎ ꯍꯥꯏ 25 30K ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯨꯅꯦ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩ Samsung Galaxy S24 Fan Edition सजेस्ट तौनींगे आइगु iPhone 14 का S23 का जे करमना हेनगे ब्रो हाय iPhone 14 का S23 का S23 दा Snapdragon गी तो इतागदि Snapdragon गी S23 ना बु हेनो नोंगाइनी हाइतारे यामा जिम चतपगी वारे गुड नाइट ओइरगे हयेंगी फुल लाइफ तम यावरगे हाइरे माने हयेंग यावसलो ngasigiди awa suare potharage haidu matamju thengabani matamju ngallibo oidre ko English Journey Family है नमस्ते लाये थगत चरे सब्सक्राइब तो जन जगरे लेसर चुहे बिचलक पी नमकता है ngasai हाइरम बदो आई मरुप सिंग देसु शेयर तो हलके न हाइबदो शेयर तो रखबा सब्सक्राइब तो हन बिरकबा आई थगत चरी हाइ तारे अदुना मयाम न सु सुमाइ तौदना अदुम सब्सक्राइब तो सुन शेयर तो बिरकतना नोमु नोमु तुम मी मसिंग याम YouTube family हाइ तारे नि कोइगे YouTube की कनो से मी मसिंग याम चैनल अमम फाबु मोइरागदि अइना सु खंजरिबा ngasai mayamna sumaina nungsibidana ingo support to sumaina so aina su mayamgi matam amada matang matam ja sabum ko mating pangba ya badum lerakane do kan mating pangjage na ai khalle adu good night thadoi sana hairam ni ko good night bro mitrang haina hairame jes na chalam dai sna magi marum apang mayam si loi ningsing am bai mong ni ko aduna Manipur live song haina ma su lai ko Manipur live song so sai subscribe option birai sang sai marup tu na share to bude oidune thakat chari du tamak so याम से पखंग ओइरिब्रा है मेनी मिसिथर यूजर ना अस ओइनि पखंग से याम कुइना ओइरि हाय तारे याम कुइना ओइगदोरिब्रा खंगदे पखंग ओइब्रा हंगे से करी निंग थुंगदबा करी पेंदबा लेरबा जानो अइना पखंग ओइबसिदा अकाइबा येटपगा लेरबा जारा खंगे तौरिस करी हाइदनो इसे पखंग ओइबगी पुंसीसी हाइनै नुंगायेदना अदो आइदि नुंगाइतबा माली यान तादे Afsan Khan haibra kaino Afsan Khan bro nang jam pazai hari nang phajadam ni nang na yeng ba soi ba or ngoni ma karai de ye ai phajai ai khoi ma matom tani ai phajai yen hairi atai di lore sak se u da hauduna ki dana chen gi bang tani ko nang hai ro onare mi onare adumai haino ai harau ge tawi ai harau ge tawi du harau du phatti harau du ti gi harau thokra dinang phaju phajada da phajai hai jale dana good night bro brother hayeng kha yamna share tawrage hay thagatchari gai pre now au
mayam ama ko marup mapang mayam ama koksinbiraktana channel si nauna thengnadriba mayam amda thengnahanbibase sumaina sum tawbiragadi nungaini haitare very good night oirase aitagi oijage khanjaribani wakhangi pamen phaira thakta pibiyu nungsiba aidong phong lebak thirabi aitagi oina aitagi oijage khanjaribani wakhalgi pamen phaira thakta pibiyu nungsi kaidong phong lebak thirabi haibane thirabi aitagi oina ha 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 tawbala kay chage bro hai ai chak rom chai chak the hen ma kay charo ni bro gi mit ani am so awai as mit jam so ebo -5.7 ga yore bo as jam so e kamai to de khang chei ga yam jala dis te na len se thagalak ka be ki bam yaw chale ai tar good night ka am ta yaroi ai chatri kan dan noi chat pa yabra ha mani ne kanam chat pa yaroi you welcome thank you kai pri ai su khang de dai bung hai ri mani adu la khang di ne jo nang irak podo de ai na budi habet pa re sakre adu ai ju sai do mek to de ai pha de yin jai nang se ing bagi pen banai de sai yam hai ko am ta ka salo ai kari sai nu sak tu ai di pha de sai je manipuri sai de pha de ne o ama di lei ari bai sai am lei kari khalli ningol pu tau do tinbiro nangi yawa phi hontoktabni pukninggi wabu karini haina khalluge karini haina khalluge taramdana hankiba amangbano nongaubi cheklana kayada warogaba hontoktabba pukninggi wabu karini haina khalluge karini haina khalluge tawda fajabare adui sai yam fajabne aina yam pam dai hai tare sakpati haite mai yam faje na tabai wani yambagi nupi ama semdaba yadre as semjalo songai noi myam na am semjala de yong se masing do manga tara mu lai de na pa am khan yare da na pa am loina mukti ai o yadamni na adu karam da semak tamni no ji ko dum tom ta lai sini noi meda mai ama chau chau na lai adu ga noi ne hena chat ki kai na ma ni ne oja lai ni satran thok ya chat ya pon te ne chatri meda mai ri evident na nanggi nasak to mal le haira nang ilai do nanggi nasak to adu mai oiram dong mal ai khan khoinadi udriba ko nanggi sakto nang soidana malamune du ai khan yengas thingna bakanda nang sakto adu soi malam ga dong mala mayam na nong da mali na hairak pra adu no nang nang do hai do nang na sai ge kai hai ne mayam na nong da dum hanjana jana dum mali na hairak do nang tong hom cha bom khang da leibam cha bom khang da na ikang khang hau da na ni gi lai ma thena da kamin sat ge salai je dum ai na nang soidana nang gi sakto malam mane ni khale photo am da tharo yeng ge malam dong mala soi malam ni nai khangi nang nom doi ni nang hojik nom doi ni ko nang ma ai ai na mo ma lai jala ko mayam na mali hai ai na mo ma lai jala ko da Jan anu ni da number mo ai sa mani am zai bro sai sarak we thank you hai thang ka tari thak tari nate yamba motorola da ajit tumar motorola da moto X60 pro hai ba kan nom lai bani ni policy ko try chang da phaba lai ti motorola gi da du na ni yes ma mu chokhat ta ba mi khara comment taw rai ko da na ai comment pa roi mai masak se ma masan hai jaba da ma se
ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯥꯏ ꯍꯣꯜꯂꯤꯁꯦ ꯑꯣꯟꯅꯔꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯊꯤꯗ꯭ꯔꯨꯝ ꯃꯥꯏ ꯂꯣꯡꯅꯩ ꯃꯥ ꯍꯥꯏꯕ ꯊꯤꯗ꯭ꯔꯨꯝ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯔꯣꯏꯒꯦ ꯅꯪ ꯑꯗꯨꯝ ꯏꯔꯣ ꯅꯪ ꯑꯉꯥꯎꯕꯅꯤꯅꯀꯣ ꯊꯧ ꯂꯩꯇꯕ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯁꯤ ꯁ꯭ꯀꯤꯞ ꯇꯧꯁꯤ ꯌꯥꯝ ꯃꯥꯅꯦ ꯊꯧ ꯂꯩꯇꯕ ꯃꯤꯅꯤ ꯃꯥ ꯉꯁꯥꯏꯒꯤ ꯇꯤꯀꯠꯇꯅ ꯆꯥꯁꯤꯜꯂꯒ ꯆꯥꯕ ꯇꯨꯝꯅꯕ ꯍꯥꯏꯅ ꯀꯩꯅꯣ ꯊꯤꯔꯛꯄ ꯃꯤꯅꯤ ꯍꯥꯏ ꯏꯕꯨꯡ ꯑꯩ ꯉꯁꯤꯒꯤ ꯃꯤ ꯈꯠꯅꯗ꯭ꯔꯤ ꯑꯩ ꯈꯠꯅꯒꯦ ꯆꯥꯕ ꯇꯨꯝꯅꯕ ꯍꯥꯏ ꯃꯥꯅꯦ ꯃꯥꯁꯨ ꯆꯥꯕ ꯇꯨꯝꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏꯅꯦ ꯅꯪꯁꯨ ꯑꯣꯟꯊꯅꯧꯅꯨꯗ ꯂꯦꯝꯗꯦꯗ ꯏꯆꯟꯁꯤꯗꯤꯀꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯑꯣꯟꯊꯅꯕꯁꯤ ꯃꯣꯏꯒꯨꯝꯕ ꯂꯦꯚꯦꯜ ꯍꯟꯊꯕ ꯃꯤ ꯃꯁꯦꯟꯅ ꯑꯣꯟꯁꯟꯅꯔꯒ ꯖꯧ ꯖꯧ ꯈꯣꯡꯅꯕꯗꯣ ꯑꯗꯨꯝ ꯈꯣꯡꯅꯖꯁꯅꯨ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯟꯊꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯇꯥꯕ ꯃꯤ ꯑꯃ ꯂꯥꯛꯑꯦꯅ ꯍꯟꯊꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯒꯗꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯤ ꯑꯃꯒꯤꯀꯣ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯒꯗꯕꯅꯤ ꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯩꯐꯝꯁꯦ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯁꯥꯎ ꯌꯥꯗꯦ ꯃꯣꯇꯣꯔꯣꯂꯥꯁꯤ 30 ꯕꯤꯂꯣꯁꯦ ꯐꯠꯇꯦ ꯍꯥꯏꯔꯣ ꯌꯥꯝꯕ ꯍꯥꯏ ꯅꯠꯇꯦ ꯂꯨꯄꯥ 10,000 ꯐꯥꯎꯒꯤ ꯆꯥꯡꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯃꯣꯇꯣꯔꯣꯂꯥꯒꯤ S60 ꯐ꯭ꯌꯨꯖꯟꯗꯣ ꯑꯗꯨꯒ ꯂꯨꯄꯥ 30,000 ꯆꯥꯡꯗꯨꯗꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯌꯥꯎꯗꯦ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯆꯥꯎꯈꯠꯇꯕ ꯃꯤꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯒꯦ ꯃꯥꯒꯤꯁꯦ ꯕ꯭ꯂꯣꯛ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅꯗꯤ ꯁꯤꯗꯒꯤꯗꯤ ꯔꯤꯃꯨꯚ ꯇꯧꯕꯗꯤ ꯌꯥꯏ ꯔꯤꯄꯣꯔꯠ ꯇꯧꯁꯟꯕꯒꯦ ꯃꯥꯁꯦ ꯍꯣꯏ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯆꯥꯡꯗꯗꯤꯅꯦ ꯁꯦꯝꯁꯪꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ C5ꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯃꯣꯇꯣꯔꯣꯂꯥꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯑꯐꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯂꯨꯄꯥ 30,000 ꯆꯥꯡꯗꯨꯗ ꯃꯥ ꯑꯩ ꯀꯤꯔꯦ ꯍꯥꯏꯅꯦ ꯍꯦꯄꯤꯗꯦꯟꯁꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯩ ꯀꯤꯔꯒꯗꯤ ꯑꯩ ꯅꯪ ꯐꯨꯕꯤꯔꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯀꯩꯝ ꯇꯧꯕꯤꯔꯔꯣꯏ ꯅꯪ ꯑꯩ ꯀꯤꯔꯒꯗꯤ ꯐꯔꯦ ꯐꯔꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯤꯌꯨꯅꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯀꯗꯥꯏꯋꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯑꯁ ꯅꯨꯄꯤꯒ ꯑꯝꯇ ꯈꯪꯅꯗꯦꯀꯣ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯈꯪꯅꯖꯗꯦ ꯑꯩꯅ ꯈꯪꯉꯤꯕ ꯍꯥꯏꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠ ꯑꯃ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯇꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯇꯩ ꯈꯪꯗꯦ ꯋꯥꯟ ꯄ꯭ꯂꯁꯇꯨꯒ ꯁꯦꯝꯁꯪꯗꯨꯒ ꯀꯔꯝꯕ ꯂꯩꯕ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯖꯤꯠꯅ ꯄꯥꯝꯃꯤꯁꯦ ꯑꯖꯤꯠꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯁꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯁꯤ ꯐꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯁꯤ ꯄꯥꯝꯕ ꯑꯐꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯑꯩ ꯁꯖꯦꯁ ꯇꯧꯔꯛꯑꯒꯦ ꯃꯥ ꯑꯩ ꯀꯤ ꯍꯥꯏꯅꯦꯍꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯩ ꯀꯤꯔꯒꯗꯤ ꯑꯩ ꯅꯪ ꯀꯩꯝ ꯇꯧꯕꯤꯔꯣꯏꯀꯣ ꯀꯤꯔꯨꯅꯨ ꯑꯩ ꯀꯩꯝ ꯇꯧꯔꯣꯏ ꯅꯉꯣꯟꯗ ꯃꯥ ꯀꯤꯅꯤ ꯃꯥ ꯖꯦꯁꯁꯨ ꯀꯤ ꯍꯥꯏꯕꯅꯤ ꯑꯩ ꯈꯪꯉꯦ ꯃꯥꯗꯤ ꯀꯤꯕꯅꯦ ꯃꯥ ꯌꯥꯝ ꯀꯤꯒꯟꯕ ꯃꯤꯅꯦ ꯃꯥꯗꯤ ꯑꯀꯤꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯁꯦ ꯃꯥ ꯀꯤꯕꯒꯤꯅꯤ ꯀꯩꯝ ꯇꯧꯕꯤꯔꯨꯅꯨ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯤꯖꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯇꯧꯔꯗꯤ ꯈꯔ ꯑꯀꯤ ꯑꯈꯪ ꯈꯪꯍꯜꯂꯨꯔꯗꯤ ꯃꯥ ꯍꯌꯦꯡ ꯃꯇꯨꯡ ꯃꯅꯥꯎ ꯀꯩꯝꯇ ꯉꯝꯃꯔꯣꯏ ꯃꯥ ꯀꯤꯁꯅꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯍꯥꯏꯔꯣ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯔꯣ ꯑꯁ ꯊꯤꯕꯗꯤ ꯀꯨꯏꯔꯦꯍꯦ ꯅꯪ ꯑꯁꯦꯡꯕ ꯑꯞꯁꯥꯟ ꯑꯩ ꯊꯤꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯐꯪꯗꯕꯩ ꯋꯥꯅꯤ ꯊꯤꯕꯗꯤ ꯑꯗꯨꯝ ꯊꯤꯔꯤꯅꯤ ꯊꯤꯕꯩ ꯋꯥꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯀꯣ ꯐꯪꯗꯕꯩ ꯋꯥꯅꯤ ꯐꯣꯟ ꯑꯃ ꯄꯥꯏꯁꯜꯂꯒ ꯃꯥꯅꯦ ꯃꯥꯏꯁꯦ ꯐꯣꯟ ꯑꯃ ꯄꯥꯏꯁꯜꯂꯒ ꯅꯦꯠ ꯄꯦꯛꯁꯤꯁꯨ ꯍꯥꯞꯆꯜꯂꯨꯔꯕ ꯔꯤꯆꯥꯔꯖꯁꯦ ꯀꯥꯞꯁꯜꯂꯨꯔꯕ ꯅꯦꯠꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯁꯤꯒꯦꯅ ꯁꯤꯖꯤꯟꯅꯐꯝꯁꯨ ꯂꯩꯇꯕ ꯃꯇꯝ ꯂꯦꯟꯕꯁꯨ ꯌꯥꯝ ꯋꯥꯔꯕ ꯑꯗꯨꯗ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯊꯥꯕ ꯊꯤꯔ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔ ꯂꯩꯕ ꯖꯥꯠꯅꯤꯗ ꯃꯥꯁꯦ ꯐꯩ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯄꯩꯁꯥꯗꯣ ꯐ꯭ꯔꯤꯗ ꯄꯤꯔꯒ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯕ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯄꯥꯝꯃꯨꯕ ꯈꯪꯗ꯭ꯔꯤꯁꯦ ꯃꯥ ꯑꯩ ꯀꯤꯌꯦꯅ ꯂꯥꯎꯔꯤꯁꯦ ꯃꯈꯌꯥꯠ ꯁꯦꯒꯥꯏꯔꯤꯉꯩ ꯂꯥꯎꯔꯤꯁꯦ ꯑꯩ ꯀꯤꯖꯩꯌꯦꯅ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯅꯣꯕ ꯇꯧꯔꯨꯗꯣꯏꯁꯦ ꯃꯌꯥꯝꯁꯨ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯥꯅ ꯀꯤꯖꯩꯌꯦꯅ ꯍꯥꯏꯔꯤꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯇꯧꯕꯤꯔꯨꯗꯣꯏꯅꯣꯕ ꯏꯕꯨꯡꯉꯣ ꯅꯪ ꯀꯤꯅꯨ ꯇꯣꯛꯑꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯤꯃꯛꯇꯗ ꯀꯦꯃꯦꯔꯥ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯅꯨꯡꯉꯥꯏꯕ ꯏꯌꯥꯝꯕꯗ ꯌꯥꯝꯗꯤ ꯍꯥꯏꯅꯤꯡꯉꯦ ꯄꯩꯁꯥꯗꯣ
ꯄꯤꯛꯄꯅꯤꯅ ꯌꯥꯎꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯨꯗꯤ ꯌꯥꯔꯣꯏ ꯏꯌꯥꯝꯕ ꯑꯍꯣꯡꯕ ꯑꯐꯕꯅꯤ ꯏꯌꯥꯝꯕ ꯒꯦꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯦꯝꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯀꯦꯃꯦꯔꯥꯁꯨ ꯐꯕ ꯕꯦꯇ꯭ꯔꯤꯁꯨ ꯈꯥꯡꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯗꯤ ꯑꯣꯜ ꯔꯥꯎꯟ ꯍꯥꯏꯇꯥꯔꯗꯤ OnePlus Nord 5ꯇꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯣ ꯉꯁꯥꯏꯒꯤ ꯁꯦꯝꯁꯪꯒꯤꯗꯨꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯄꯗ ꯍꯤꯇꯤꯡ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯥꯒꯠꯄ ꯈꯣꯠꯀꯠꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯐꯁꯥꯟ ꯈꯥꯟꯅ ꯑꯩꯈꯣꯏ ꯏꯆꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯅꯪ ꯂꯧꯔꯣ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯂꯣꯏ ꯌꯥꯏ ꯃꯌꯥꯝꯅ ꯂꯧ ꯍꯥꯏꯉꯩ ꯂꯣꯏ ꯂꯧꯗꯣꯔꯤꯕꯅꯦ ꯑꯩꯗꯤ ꯌꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩ ꯃꯁꯛꯇꯣ ꯑꯩ ꯍꯥꯟꯅ ꯌꯦꯡꯗꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯒ ꯐꯖꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯗꯣꯏꯅꯦꯍꯦ ꯑꯗꯨꯅ ꯅꯪ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯄꯤꯗꯦꯟ ꯅꯪꯒꯨꯝꯕ ꯃꯔꯤ ꯃꯉꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯆꯥꯎꯈꯠꯇꯕ ꯃꯍꯤꯛ ꯍꯥꯏꯔꯤ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯨꯝꯕ ꯁꯤꯗꯤ ꯑꯗꯨ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ OnePlus Nord 5 ꯍꯥꯏꯔ ꯍꯥꯏ ꯍꯣꯏ ꯅꯣꯔꯠ NORD ꯅꯣꯔꯠ 5 ꯍꯥꯏꯕ